Manipur Top Channel gi maikaidagi maroibi ipausing miyamna thamjagi ahanbada isagi khunamadi iramdam ngaksanaba haumi village volunteer sema mathau tare haumi isana khunamadi iramdam ngaksanaba haumi village volunteer sema mathau tare haina Federation of Haumi na phongdorakli iramasi gamari lainana Federation of Haumi gi Vice President Dr. K Hira Kabuina khuyek piduna thadorakpa sirolaman hai tha sigi taraga mathoi gi ayupung mapan ga makhairom tabada yang popi police station na konba sanau singjin da law yering de ko ki terrorist na nomai kapsalakpadegi tangkhul lawmi amana ama nomai panduna soki masigi matungna tha sigi kunga mathoi da ko ki terrorist na makhatana singthaktagi thamna popi tamna afaba makhal gi nomai sijinaduna nomai kaptun amuk attack sa taraki asigum ko ki terrorist ki thawong si ahan banati matung du su kyarak sa taraki gani lal haijabada ikaidaba si sin ko ki jok singi sajani Kangpopi district haumi furup kayada nomai kapsilaki badu gari mai thaba kya ma furup asina khangduna lakrabani haujikti isagi kunamadi iramda masingak bu kun gi haumi village volunteer force yamba mathau tari Manipur laidiba kun gi damak security thamdana lainga na ngak sen ba habisi oithokloi khudaki oiba mathau taba security thamlabasu maduna permanent solution amadi oiroi isagi khungak sanaba village volunteer force sembasidi matam pumagini haumi gi khunsingda haumi village volunteer force sembada India amadi Manipur lengan asobu thaudang lo phonthei masina miyoibu khunai gi satnabi gi wangwada satharakliba sin kuki jausingi huralona gi lana sitagi ngakthok ngangani Federation of Haumi na yel haumi apunbegi pangalda thajaba thamli masina aikhoida singnara pukhudimak maithiba piba ngamgani haina sirol asina makhatari atopa paomandana UCM gi consultative member Ibotombi Khuman laikidabada awaba phongdorakli United Committee Manipur UCM gi consultative member Haikruzam Ibotombi Khumana manung matam sadana laikidabada UCM na awaba phongdorakli UCM gi Information and Public Relations Secretary Soibam Anil na thadorak pat sirol manahai mag UCM gi consultative member am oina UCM gi thabak thorong kyada lamjinglang lamtak lami loinana IPSA gi president JCILPS ki convener Justice Committee Anglo Manipur War 1891 gi lifetime chairman amadi Naharol ge phalamjing kon gi president oirami kumjai English ngani ga amada UCM linkhalakpadegi maki aroiba mikubadu fawba yamna nakna loinaduna Manipur gi integrity kaidana thamnaba apunbegi saktamda singnaba kya mayuknaduna khunda minari bi yellow purup sing nungsi chanana hingminanaba hotnarami haidi hainasu pausda makhatana phongdorakli makhasa tharak poina kangla paw gi editorial ma'am da thamjari Fiji phina paiduna kayang kuina haijaki gi doribagi Manipur thokliba tha taraga mapan phajilaklaba irang sigi waroisin puraklagani haiduna Central Force masing thingamdana thajilaklabasu waroisin purapangamloi thajilakhiba Central Force sing lament to hand illegal immigrant sin koki jau narco terrorism bu lakshin gadabani haibagi yathang pidabadagi thajilakliba force singna nungna saba mitam gumna karisu tawbangamdana lehaliba thawong asina matau kramna waroisin purakadoribano Wato wasigi waroisin puraknaba Union Home Minister Amit Shahna singi saruk ngaksen bigi thaudang lawgani haiba aduga tampaki sarukna Chief Minister Nongthomam Berena tampaki saruk ngaksen bigi thaudang lawgadabani haiba Union Home Minister na khangalakre haina phongdokpalekre masiga iroinana Home Minister gi pauktak matung ina kuki singna namna khundaba amadi makhoina area domination tawkraba tampaka tainaba mafam singda mitei singna sangwa yadabagi athingwa thamduna security force singna akanba mongda ngaksen bigi thabak sa tharakhiba thawong asi buffer zone amaga pangkhak ohelakibani phiba masimakti sin kuki jau singi tokhaiba administration sembagi thausilga pangkhakni lawhi central government ka mamang na thajilakhiba security personnel lising humfu aduda migrant lament to hen ko refugee terrorism lakshin hanbigi full power sizna hanba tarabadi akaknaba numit mangani tarani gi manungda lakshin mangangani thajilakhiba central forcing the irang lakshinabagi yathang pibagi mahutta makhoibu ngak sinduna kanamatana makhoibu aso apon pihanbi yaroi habigi thawong sat halaba matung makatana ahenba central force thajilakhiba sigi aronba agenda ama lephamthui Ahenba security force thajilakhiba madi nauna police station tarukna konba mafam sing afaspa 1958 thajilakhiba sida singnengai oribadi apunbegi saktam ngakliba mitei miyam nomai sindol laksinduna
Thamlaba matung India government illegal migrant refugees sin ko ki zau narco terrorist gi demand Manipur gi apun saktam thuwairaga separate administration pithokina ba hotnaribra haibigi singna ba leitaba nate central government ki lusingba singna Manipur wathoki waroisin purakna ba hotnari haibigi wafam sing miyamna hanjin thajaba pikiba lekre adubu tha taraga mapan mapung phajilakna ba wathoki waroisin purakpagi mahot koki terrorist singna mitai miyamda nongmai kapa pikliba nupi angang pharaga hatpa amadi yum dukana singba mai thabigi crime sing nongma kangdana sathari terrorist singna mathauna leina series 9 attack sathaba ngamliba sima khoi tungda mapangal kanba force kana leibik habu thidokpa mathoktai Landarakliba migrant singi matungda USA China na singbo leibak sing lai hainariba sina asumboirabadi watho asi laina lau yaroi watho asida Myanmar army junta lenga ki mathakta lalau sathaduna akan be attack sathariba lahulup singi manungda PDF amadi KNA gi kanglup singi khut yaowi haibasi madi khangnaraba wafam oiri amaromdana Myanmar ki mathakta landariba PDF amadi KNF da India lenga ki maikei support tawi haiba wafam lerakhiba sina asumboirabadi India amasu mapa leibak singa muknaba madi makhoi gi khudong saba phangnaba hotnanaba Kukizau narco terrorist singbu khulai oina sisinaraga Manipur gi miyam maru oina mitai singbu makhoi gi usin ohena na bohona boirabadi lalibas karamata nati India lenga ni haibada haima mathoklei Khanopok Asia gi manungda sahi sa kya maning makatam lakhiba adungai gi kanglei pak ngasi gi Manipur si India lenga na inkumja lisinga maga samapan ga nifuguma phanda namlaw lokshin gi bo oibigi mathakta saksu phizet leiteng saksa yuthakna singba madi lol mayega madi nat kyoibas nabida manada boiri haufam satfam su manada boibadagi India gi lusingba singna Manipur gi yelhomi singburoi tamburoi singbu nungsiba madi lumna lawba ngamdabadagi furup asigi saktam kaikiba mitagi khungul mutkibada India gi mangjaba leiti khalabra haibigi singnaba leiriba sidagi miyamna section pamthui Manipur mi top lament tuyan masingna landa aduna war crime sathriba sida mainline India gi lusingba singi thawong Thauksing kaya da miyamna PNW khulaw madi mikap miraw kolna malem sinma thungna nilaba phawba asigi lengak lon pairiba madi political party singi lusingba singna makoi gi center da leiba lusingba singi paijaman kurta madi sarigi phisi phina paiduna hanglai gi matawda kyam kuina haijanon jaduna jagoi sajaduna lekhi kedagi nasagi furup amadi miyangi punsi lan thumdagi delhi gi lusingba singna lumna lawba tarabadi Poloid afaba phal phangloi haibadu khangna na thauna naringjal fudorakpadu miyamna kayam kuina ngaiki gidoribagi mainland India ki lusingba singi Fiji phina paiduna haijabada tabidrabadi ahobo khulawm lawba mathau tai haba kangla paw ki editorial mem na thamjari makasa tharak poina to paawna Bangladesh amadi India na December thada foreign secretary thakta wari sanaduna Sheikh Hasina khusinaraknabigi matangda khanagani Bangladesh amadi India ki marakta foreign secretary ki thakta December thada wari sanaduna Sheikh Hasina bu khusinaraknabigi matangda khanaragani haina pawgi source amagi matungina phongdokli December thada angan basarukta leibani ki marakta foreign secretary ki thakta wari sananabadu pangthoknabagi damakta schedule tawkhre haina Bangladesh ki foreign affairs ministry public diplomacy wing director general Tawfiq Hassan phongdokre Sagol sunumita interministerial meeting ama ministry asida pangthoktuna khanagadoriba hiram asigi matangda watana ki hari Bangladesh ki foreign secretary MD Jasimuddin amadi mahaki Indian counterpart oiriba Bikram Misri ki marakta unaduna foreign secretary ki tokadu pangthokani pangthokodoriba mifamadu maru oina leibak masil ki marakta lainariba mari ki matangda su khana nainagane haki Bangladesh ki Prime Minister Oiramba Awami Liki Lusingbi Sheikh Hasina July amadi August thada job quota gi wahuga mari lainana mairoi singna lusingna sangsilakibi ihona maram oiraga August thada leba asi thadoktuna yumthangnariba India ra sangjapam lawraga laikibani Bangladesh sanction kibi ihoduda miyoi samri gi mathakta hena sikhi Bangladesh ki International Crime Tribunal nadi July amadi August thada mairoi singna lusingna sanction kibi ihoduda mihat mipunsa da kibagi thagdoga Sheikh Hasina sene haina maral siri marashida Bangladesh interim government ki maikei digi Sheikh Hasina bu leba asida khusinarakna bigi wapam takshin kibani haujumaki oinadi Bangladesh ki Foreign Affairs Ministry na extradition process tawbagi formal oiba directive amata phangba leitri aikoina India ga hiramasigi matana wari sanana hauragani haujik lairiba
extradition treaty adugi matungina formal process adu pakhat pahoragana haidi masi maru oina aikoina darakar oiriba instruction sing adu hek phangbaga kongthang adu pakhat pahogani haidi hansu pausda makhatana report tawri Maharashtra Bangladesh ki hana Prime Minister oirambi hausi na opposition ki leader oiribi masa naraba Khalejiana sahi taruki matung tarakpada ahan boina miyama mangda thulakre haidi BNP ki lusingbi Begum Sheikh Asigi matam sangnagi oiba rival oiduna laklibani Sheikh Hasina na Prime Minister oirigi matamna Begum Khalejia house arrest tawduna thamki adobo Sheikh Hasina na leba si thadoktuna senkraba matung tarakpada Begum Khalejia thadorakhibani haidi mamangna Prime Minister oirambi Sheikh Hasina amade Begum Khalejia ani asi yengthinaba miyoi oiduna lakhi makhoi anina amana amabu sarkar pairakpa matamda hajin punsinba yauna maral sizinbagi thabak adumak sataduna lakhibani haidi Khalejia English singaniga taraga nipan ki matamda senja thumja tawbaga mari lenana jail da phajinduna thamki adumaina ma August thada ma Sheikh Hasina na leba asidagi sien kraba matung tarakpa da thadorakhibani Sagol sunumita leba asigi armed force de pangtokpagi thoramadu Begum Khalejia na ahan boina tholaktuna thoramadu saruk yabu ukhi haidena su pausda makhatana phangdorakli tentak pato pa paw manamo Russia na North Korea da niyam thugaiduna thawpiri Russia na sanction ki niyam thugaiduna saliba sayesi ki March thadagi horaga 1 million barrel kiyama North Korea da supply tawbagi thabuk sathaduna lakli haina satellite imagery analysis ki mekedigi phongdorakli haidi UK the based of non-profit research group oidiba open source center ki satellite imagery analysis na phongdoki bo warol gi matungina di Russia na North Korea da sanction ki niyam thugaiduna thawpi ribasi maru ina lani khusuklai amade lanmi sing mating panglakna bani haba wafam phongdoki UK ki Foreign Secretary David Lamy na phongdokiba warol amada Russia na North Korea da thaw yolibasi UN na sanction thamliba niyam adugi wangwadani hanisu pausida makhatana report tawri Atopa update amana Government of Manipur Secretariat Home Department thopo order amada Mobile Data Service BSAT amasung BPN service yauna athingba thangak thamakpado Imphal West Imphal East Bisnupur Thawbal Kaksing Kangpokpi Chuchampur Jiriba amsung Phairzol district singda Manipur gi mafam sing asida lakliba tang kunga manga tha taramati English ngani kunga mari fawwa numidang waram gi puma ga minute tara ga manga fawba da sangdok le henis order sita pali